Nungsiba Ichilinausing, Ngasi Koina Punna Kaanaba asi, Allahgi Fajaba Minglensing Marakti, Al-Wahhāb, Toyni Hena Pinaba, Ngamba Mapugi Matangda. Howjik Punna Kaanaba asi, Al-Wahhāb, Toy Hena Pinaba Ngamba Mapu, the all giving. I koigi Mapuo, I koigi Tamoivu Natai Han Bikigano, Apaambada. Nahangna ay ko'y lamjing bikraba matungda, Amasung, ay ko'y da nahaki tauzal Pabiyu. Tangaising na magnahaki, to'y doge hentok na pinavi Haiba ne. Allah Ta'ala pinahiba si mapannaide. Taibang pala sida, miyoiba na tungan ba tabagsing da leplami Amasung, hinglibasing na tag amamam masana kang na natraga kang da na lep na Hotnari. Mi amana Hotna ba da oi thokpagi tag as mi amagi ning bagi sakti gi mathakta masana nom ba Hotna bagi makapole. Ning ba haibasi nizaba haibani. Ning libasi mahag na fangdriba natraga oi driba adune. Masagi wang na dalayba adune. Allah Ta'ala gi pukkay adune. Amasung mahak na pibi, nakoy da pot pumnamak nakoy na mangon da nizaba, adu amasung nakoy na karigumba masing kiki hairabade. Allah ge tauzal sing, nakoy na ngamloy masing tiba makoy adu. Mina pambasi afavata natta na fattabasuni, hot na zaman soyda na fangani. Aduga loy na hisab su loy na gani. Mi amanoy thokpagi tag asi, Masin maroire Haiba karisu laite, punsi matam hekta maroiki. Away bagi kongset na lama kang de hekta tupsinki. Mapu Mahaki tauzaldi, lomba kamba naidana chathaduna leihowe. Asin Haiba ni Mahaki pina Haibadi mapan naide. Toyne hena pina bangamba Al-Wahhāb. Mi Kaanaba hairudana nirudana nizabadagi pibabu oirabasu. Toydokpa pinabiba amalayri. Masi Mahaki lamjing mayra. Wahi nungdol taki Laipao ne. Laipao fanghanbiba amasung atopada tunghanaba mi maraktagi Mahaki manay khalli. Mahaki pauzenda messenger prophet manay singi nabwat prophethood asimak achawa Mahaki. Toy dog hendok na pinabi ba amane. Aroy ba nabi mapugi pauzen ba Hazrat Muhammad sallallahu alaihi wasallam bo. Taibang pan bagi tauzal rahmatul alamin ming tolle. Nabi. Tasing na magtabi ki nahakpo. Saki am oina amasung haraw pao pubo oina. Amasung ningsing hanbi ba am oina. Mahangon dagi taibang miyoy fidam pangi. Tangaising namag, nakoy na fangi Allahgi Rasool dagi kway dagi fabakida ama. Nabi Karim dagi ayuk nungtil hipachaba nung magipunsi taudangi tawong petrangi marak dagi Mahaki sunnat oina haibadi. Mahaki ummat tungin basingi chatna kang lol oina thambirame. Amasung Mahaki Matangda Allahgi Wahei Quran Sharif Thabiraki. How Krabanabi, Paigambar Sungi Matangdagi, Magi Kanglo Furuki the Makta Achoba Lairik sing Amasung, Sahifa sing Thabiki. Hazrat Muhammad Mustafa Sallallahu Alaihi Wasallam the Thabirakiba, Mapugi Lairik Quran Sharif na Mapugi Maikaidagi Lakiba, Kwaidagi Chauba. Kwaidagi kon ba aron ba amasung kwaidagi mapung faba Laipao Lairik ne. Hazrat Nuh alayhi salam gi mi singna tawbi khi makoy gi Rasool singbu minam bani haizindana ot naiba amasung makhal makhagi ayat. Hazrat Nuh alayhi salam na haibi khi Allah bu ki yo amasung aina haibi inbi yo. Makoy na khangdaba sumhang na khangi. Amasung aina haizade nakoy na mana matin piyo. Aigi mana matin de lay taibang pumbagi mapu Mahaki manakta. Allahgi maikaidagi pinabiba mana matin de yamna tung koivane.
Hꯧjikki punsi amasung siraba matunggi punsi animakki lengdraba lanne. Al-Wahhāb haibasi Wahib givadagi thangtharakpa wahine. Allahgi Fajaba Minglen amane. Fazilat Hazrat Sulaiman na toine sizinnabirambai hiram khudingda yamna kaanaba duane. Nungsiraba ichilinausing ngasigide asi fawbadan khangminarasi. Mathanggi episode amada ar-razaku chinjak pungo pinabiba mapu the all provider gi matangda khangminasi. Nungsiraba ichilinausing no video asibu Musalman ichilinau khwai khudingmakta share tawbiduna makhoibusu khanghanbada saruk yabiyu.